Arambai News Guwahati Maitelongi Pau Tabiri Singbu Yan Hanbukta da Chingangbam Sujitra Nina Kurumjari Huzikasigi Samlapa Mariba Pau Sing Lowirase Ngasi ayu khwarak pairel umanglai ngakselup kasar Lakipurgi Thausil Kanglup amadi Naharol Singye mifam ama Binakandi Part 1 Barak Thong Manakta Laiba Community Hall da Lubasigi President Ngangom Niranjana mifam apoiduna pangthokre Lagliba watching any subanamizing numit have the January Taratarukta Pangthokadoriba Irat Thonigi Matanga Kumna Kananina Kibagaloinana Mangzonana Ngakse Lupki Advanced Mama January Ahum Haying in Tokaba Numitki Ayuk Puleltor Ferighatagi Kongsanduna Laipamasibu Sit Sengba Madi Semjin Sazin Bagi Tabak Hauragani Haina Secretary Taurangbam Navachandrana Tadorokpa Chirol Amana Kangalakle Mathaga Samgi Moranda Hokiba December Kunmari Dagina Kuntaruk Power Pangtokiba Open Inter School National Taekwondo Championship in Singani Kunma Toida Mai Paglakiba Bon Tarapurgi Sana Racing Havadi Ketrimayum Rosan Gold L Toiba Gold and Silver L Prashant Silver PH Nihar Silver A Sanamani Bronze Amadi L Ayush Bronze Bu Nong Thanglema Bon Tarapur Kasana Ngasi Bon Tarapur ME School da President Haurongbam Bimol Namipama Poiduna Taramna Upagi Thorom Ama Pangthokre Hariba Thorom Asida Sanarishing da Lengan Pigaloinana Felicitation Certificate Amamamsu Piduna Ikai Kumnaba Utpagaloinana Pungning Wakal Togut Piki Haina Lubasigi General Secretary Laishram Bimolna Thadorok Pachirol Amana Kangalakle Ngasi Assamgi CM Himanta Biswa Sarmana State Asigi Microfinance ki loan singdokraba nupi lak tarama thoida makoina singdokriba sen loan gi senfam sing lengakna amuk hanjin bigani lakthokre Bohag bihugi mamangda nupi sing asigi loan pithokani haina ngasi mathak Assamgi Dhemaji da nupi lising mangaga chamaga humpumapanda loan kokpiraduna CM na wafamasi lakthokibane Lagliba January Tarugam Sung Taret Assam Lengaki Oina Mama Mapa Amadi Maku Manem Sing Unajanabagidamak Lengaki Employee Sing da Anoba Jahi Kudol Oina Suti Piragani Haina Assam Lengakna Lauthokre Maragasida Anoba Jahi Inglisingani Kunitoyasigi Manungda Apspagi Matangda Positive Development Ama Uba Fanglakpa Yai Hainasu CM na Haike Assamgi Civil Society Organization Kianaso Apspa Lokthoknobagi Wakat Tangatuna Laklibane Guwahati ke Chanmari da Chathakiba Assam Book Fair da Hauzik Phawbada Lairik crore ama hena yonbagi record thamkhre Ngarang January ama New Year nimitta miyulising kun hena lairik leiba laknakhe panba yai lairik mela sigi manungda lairik chahum hena phonggadoribane Assamgi CM Himanta Biswa Sarmagi escort masing hana leiramba changdagi tangkhai ama hanthalagane masi lakliba January ahum hayeng ningthokaba numittagi chanaba haugadoribane MLA amadi official singda PSO thamdana ba mhakna hairakhrabagi matung mhak masamakki security amadi escort gari gi masingsu hanthalakpane panba yai hanade mhakka loinana convoy gari kunithoi kulhumdoi chatlamba adu hayengdagi tarit nipan khaktamak chatlagani Arunachal Pradesh ki Governor Brigadier Retired Dr. B.D. Mishra amadi mahaki Assam counterpart Professor Jagdish Mukhina Indo-China ngamkhegi nopok ithang thangbada laiba Arunachal gi kahogi khunja singa loinana New Year thoram pangthokladuna China da akanba paujel ama pikre Asida sunathana Governor ani asina Arunachal gi ngamkhegi laiba Kobutu da posting tariba army amadi official singasu wari sanaduna Anoba Chahigi Yaipa Pausel Piramke Prime Minister Narendra Modi na Imphal da Lakadoriba Khongcharasigi Yengduna Semgat Sagatliba Thabak Singh Ngasi Manipurgi CM N Biren Masamak Chatuna Kupna Yengsinkre Maragasida Prime Minister na January Marida Manipur da Lakadoriba Khongcharasigi Manungda Prime Minister ga naknana loinagadaba miyoi sing COVID ki RT-PCR gi negative result loinarakadabani haina Director Health Services Dr. K. Rajuna Thadorokpa Chirol Amana Kanghalakle Jiribamgi DC amadi SP na ILP chanakibagi kumon thorom arang pangthokre ILP gi checkpoint ani leiriba sigi mathakta ahum suba checkpoint amasu thamlagani amadi madugi estimate sem saduna higher authority da pishinkre haina DC Malemnganba chingleina paumishingda khanghalakhe
Writers Union Imphal na sinduna ngasi Manipur Hindi Parishad ki auditorium da Meitei Pangal Singhi Yumnak Sagai amadi chatnaramba Wayal Pathap Koba Larikama Phongkre Larigasi Muhammad Salim amadi columnist SM Sheikh anina khomjinana puthokpani Tharamasi Chief Guest oina Kumbi College ki Assistant Professor Dr. Haubam Vidyarani Devi amadi Liberal College ki Assistant Professor Dr. Rajkumari Anita Devi na oike Special guest oina Archives Department ki Deputy Director Mohammad Abdul Kalam na aduga DM College of Arts ki Assistant Professor Dr. Said Ahmed na President oike Tharomasida RK Gunachandra Moirangthem Rajendra MM Ahmed Loitam Inaubi amadi Muslim Kanglup ki Aibi Kyanasu Sarukyaki The Cultural Forum Manipur gi Saktarabi Aibi Kumari Takhilambam Thoibi Devi gi Chama Supnani Subamapo Kumonga Marilinana All Manipuri Teachers Association amadi Manipuri Department Manipur College ka Kusamnaduna January amadi Ani Numit Nini ki oina chathakiba Manipuri Language and Literature haiba hiramda pangthokiba National Seminar gi ngarang hogdokpa thoramda Professor Nongmaithem Raj Mohan Vice Chancellor DM University Professor Huirem Bihari President Cultural Forum amadi Dr. Waikhom Shambhunath Principal Manipur College Nongmaithem Kiran Kumar Convener Manipuri Advisory Board Sahitya Academy na mathang sitna athoiba lengbirakpa Thoram Mapu amadi Ikai Khumnajaraba Mithung Singoina Sarukyaki Haina General Secretary Khetri Rajena Thadorokpa Chirol Amana Khangalakli Prime Minister Narendra Modi Lakliba January Mari Libak Pokpa Numit Nomagi Khongchata Awangnopugi State Ani Habadi Manipur amadi Tripura da Lakadoribane Manipur Khongchata Lupa Kro Lising Mariga Chanipan Henbagi Development Project Kunithoigi Urepuyung Tamlam Godoribane Asida Sunatana Maharaja Bir Bikram Airport Agartala New Integrated Terminal Building Amasu Sangaram Gane India da Omicron case hengalakliba sida mideng thamlaga West Bengal lengakna mahi tampham sang sing sayok sang iroi pham sing thingjin batanatana lockdown thambagi mongda lakliba January 15 fawba loisang singsu chada yankhai gi changda thabak sunaba khanghankhre amadi lakliba January 5 dagi Delhi amadi Mumbai dagi parakpa flight singda athingba thamlagani Haryana dasu lengaki amadi lanai yauna University amadi college khudimak lakliba January 12 fawba thingjilagani haina lengakna lauthorakre tawutabu online classing makha chathagani hairi India da Omicron case lising amaga chonga kunmanga sukre khwaidigi wangna phangliba si Maharashtra dani punna chonga ga tara sukre ngasi khakta da Omicron gi anoba case Maharashtra da yankhai phangki Nakalamarom da hokiba pung kunmari asida India da COVID ki anoba positive case lising kutaret ki mathakta phangki amadi chani ga marfu marina COVID na maram oiduna laikhite India pumbada hayeng dagi chahi 15 dagina 19 phawbagi manungda leba angang singda vaccine kapa hauragane Bharat Biotech ki Covaxin kap kadoribane hojik phawbada lakh 8 ki mayada registration tawrakre COVID case hengalakpaga loina Omicron case India da hengalakpadagi center na state amadi Indian territory singda maximum hospital sing amadi control room sing semgat sagat na ba khangalakibaga loina athubida thabak haunanabasu khanghankre Ngarang anogba chahigi ahanba numitta Mata Vaishno Devi Mandir da Khurumba lakpasing netsinabadagi Bhakta Singh sikibagi thogdogaduki matangda lakliba January 5 fawbagi manungda prop panel da evidence submit taunanaba Jammu Kashmir lengakna khanghankre netkainabagi thogdogasida Bhakta 12 siki aduga 15 na asogapan nangkibane Aroibada ngasigi tentakpa maroiba pau khara Handakta Maharashtra gi Miraz Government Medical College ki trainee doctor punna marphuni thoi amukta da COVID positive orakpagi thong adubo state lengakna line lodre Jammu Kashmir gi DGP na force ki mathakta chingnabagi damak mufti da chairakre Mikhal gi mangoina na Ram Mandir gi wafam amuk sogaina rakle Akhilesh na chahi amagi manungda Ram Mandir saba loipham thokpani harakpada Home Minister Amit Sahana Ram Mandir sabada thengthan kribadudi Congress SP amadi BSP nani harakki
Karnataka mandir sing lenga ki control dagi maning tamhannaba bill ama pukhalakre. Mandir sing lenga na control taugadra natraga bhakta sing na control taugadra hangnarakhibaga loinana masi Congress na di BJP amadi RSS lawtunabagi maong mali hairakre. UK ki COVID regulator na Pfizer ki COVID pill approve tawkre. Omicron na dominant global variant oina Delta gi mahut silakadore haina Singapore expert singna phongdorakre. Maragasida France tadi Omicron variant na COVID ki dominant variant oirakle. South Africa na di Omicron gi khwaidagi wangkhatpagi matam loire lauthorakre. England da Omicron ga loina na COVID case wangkhalakpadagi temporary hospital facility sing semba hokre. America da record oina COVID case crore mangaga lak yankai hena phangkre. Amadi haukiba pung kunmari asida America da COVID ki anuba positive case lak amaga lising humpu hena phangke. Israel na COVID anaba singyoina mari suba booster shot approve tawkre. Safety gi dama car lak mariga lising humbudra manga hena Tesla na amukhana kaukhalakre. Football legend Lionel Messi COVID positive oire haina mahaki club PSG na lauthorakre. Germany na lebaga sigi nuclear power plant taruki manungda ahum thingjinkre. Masi nuclear energy gi mahutta renewable energy da hena mityeng thamba ngamnabagi damaktani hairakle. Himalaya da laiba glacier singi area amadi volume sing hanadagi yamnamak hantharakle haina climate change gi matang da thijinliba Nepal gi report amana hairakle. Pakistan ki Karachi da New Year Eve ki numita nongmai kaptuna celebrate tawringai ama sire tarani pana sokle. Malem na sakhangba pamlawade Taliban na makhogi policy sing semdok patai haina US Secretary of State Anthony Blinken na phongdorakre. UAE na vaccine kaptaba lebagasigi michamiya mapan lebakta chatpa lakliba January taradagi thinglagane. Amade Europe ta COVID positive oibigi masing million chama henkre masi Omicron variant namaram oiraga khangwang wangkhalakpani haire. Ngasi na di Arambai News Guwahati da Maitilon gi pau sandok chaba matang solution sa waga loinana tabiri basing bo mukaso hana kurum chari.